ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯛꯇꯪ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯉꯔꯥꯡ ꯊꯣꯛꯄ ꯅꯣꯇꯤꯁꯅꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 5ꯗ ꯑꯩꯒꯤ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖꯇꯗꯤ ꯃꯌꯥꯝ ꯉꯁꯥꯏ ꯑꯩꯅ ꯁꯦꯌꯔ ꯇꯧꯖꯈ꯭ꯔꯕꯅꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯑꯗꯨꯒ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯌꯔ ꯇꯧꯖꯒꯦ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯏꯗꯨꯀꯦꯁꯟ ꯁ꯭ꯀꯨꯜꯗꯒꯤ ꯊꯣꯛꯄ ꯉꯔꯥꯡ ꯇꯥꯡ 5 ꯑꯣꯛꯇꯣꯕꯔ ꯊꯣꯛꯄ ꯑꯣꯔꯗꯔꯅꯤ ꯃꯁꯤꯁꯦ ꯃꯦꯟ ꯑꯣꯏꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯑꯣꯏꯕꯀꯣ ꯍꯧꯖꯤꯛꯀꯤ ꯁ꯭ꯇꯨꯗꯦꯟꯠꯒꯤ ꯁ꯭ꯀꯨꯜ ꯐꯤꯒꯨꯝꯕ ꯑꯃꯁꯨꯡ ꯑꯣꯖꯥꯁꯤꯡꯒꯤ ꯁꯦꯂꯔꯤꯒꯤ ꯃꯇꯥꯡꯗ ꯊꯣꯛꯄ ꯑꯣꯔꯗꯔꯅꯤ ꯁꯤꯒꯤ ꯇꯥꯏꯞ ꯑꯣꯐ ꯁ꯭ꯀꯨꯜꯁꯤ ꯃꯌꯥꯝ ꯑꯣꯜ ꯄ꯭ꯔꯥꯏꯚꯦꯠ ꯑꯦꯟ ꯑꯦꯗꯦꯗ ꯁ꯭ꯀꯨꯜꯒꯤꯅꯤ ꯑꯗꯨꯀꯥꯟꯗ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ amount of monthly fee to be collected from the parents of the students hadi magi parents singdagi satra singi school pi khongatpagi sangsi magi parents singduna satra singi pifam thokpa fee dudagi 30% katang pay tawpa haiba ma aduri atopa amana mu salary to be paid to the teacher natra staff mogi oja singi natra staff ki piba salary gi haitare ko mogi salary gi matang sin me 50% of the monthly payable salary mogi pifam thokpa salary dugi 15% katang Piba haibasum scientist thoi duga mohoigi marakta yana ba haitare ko samna habra parents guardian kangu school authority ga yanaragadi moigi fee si myam 50% dagi hena di pi daba samaina yanare aduga mohoigi oja gi su oiba myam mohoigi oja gi su magi salary gi matang si 50% dagi tadana piba haibasum haina notice asuma thoi aduga myam direct sigi notice yeng bininglagadi agi Facebook page to ko Manipur top channel haina myam Facebook page sama lebene adura changbi rakan myam yengbiyo en screenshot law rakan myam adura update tawjukibene aduga mapung oiba pawdi myam horen nungdaram gi update rakpra shoyduna yahon jarake adu losilak poina topa maru oiba paw khra namo school hangdongna ba center na guideline thokre Laibak asigi unlock 5 satnaba haukraba matung tangkak asigi manungri school amuk hana hangdoknabagi matangda education ministry na ngasi guidelines sing lauthokibaga loinana magi matangda state amadi union government singna masama-masagi SOP semnabasu khangankhre Department of School Education and Literacy gi guideline matung ina ministry na lauthokiba guidelines sing adugi matung ina tha asigi 15 gi matungdagi class wise graded manner da school amadi coaching institution sing hangdokpa yaragani school amuk hana hangdokpada health hygiene amasum safety ga mari lainaba SOP ngakpaga loinana physical amadi social distancing maintain tawgadabane Mahairoi amadi mama mapa singa mari lainana piba guideline adugi matung ina mahairoi masa physically class yawbada mama mapa gi ayaba soidna yawgadabane mahairoi aduna yumda lairaga online class yawba pamlabasu madu mama mapa gi ayaba lawgadabane physical distancing ngaknaba school na classroom gi sitting plan tawgadabane mahairoi group oina semlaga school sanglakpa amasum thokpagi matam amadi timetable semgadabane Masa ngamdaba mahiroi oza amadi staff yorakpada yumda lehenanaba sick leave policy semgadabane school na sitting plan safety transportation hand wash amadi disinfection thorang lakhatgadabane hostel gi oina mahiroi oza sing school authority school management committee amadi mama mapa sing sanitization tawbagi thorang leigadabane hostel gi furniture equipment stationery stationerized press water tank kitchen canteen washroom laboratory library na singba school campus ta leiba khudima disinfect tawgadabane mahairoi sing oja sing staff sing classroom manung sak chaba matam laboratory da leiba matam library da leiba loinana campus ta leiba matam da mask upkadabane train healthcare attendant nurse natragana doctor amadi council full time thamduna mahairoi sing gi haksang amasu mental healthcare logadabane hainasu guideline aduna makhatari Atopa maruoiba paw manamu microfinance tawribasingda athingba thambigano lamdam asida COVID-19 gi akan masaitheng mayokna duna laingakna lockdown amadi curfew thamjinkhibadagi lairaba sadaran mem kokta khuthamnare phibam asida karbar masa masa tawduna sindoi khra lawrga miyam gi kanaba piriba microfinance tawjaribasingda kanagumba lanai miyoi amadi lup khrana athingba pirakpadagi makha tana lairabasingda khudong sahandre Microfinance tawriba singnasu lairaba miyoi singda loan pibiyu yadre haina Imphal East District ki Singarel mana Ingkhol nupi lupna mari leinaba singda khangalakli lup asige president Malan Thadorokpa Sirol amagi matungina lamdam asida lairiba lup khrana microfinance tawriba miyoi singbu sendoi silep khomba sanglakpa yaroi haina athingba thamlakpa asidagi financier oiriba singnasu miyamda makha tana loan piraktabadagi lairaba sing awaba mayoknare
ꯃꯤꯌꯥꯝꯗ ꯃꯈꯥ ꯇꯥꯅ ꯂꯣꯟ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯛꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ DHMCꯅ ꯖꯤꯔꯤꯕꯝꯒꯤ CMO ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯥꯡꯈꯤꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯔꯤꯄꯣꯔꯠ ꯄꯤꯗ꯭ꯔꯕꯗꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯀꯃꯤꯇꯤ꯫ ꯑꯉꯛꯄꯅ ꯊꯜꯂꯕ ꯃꯅꯤꯄꯨꯔꯅꯤ ꯃꯌꯥꯝ, ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯣꯠ ꯆꯩ ꯃꯥꯡꯕ ꯍꯧꯒꯠꯂꯛꯂꯦ꯫ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ꯫ ꯖꯤꯔꯤꯕꯝꯒꯤ ꯕꯕꯨꯄꯥꯔꯥꯗ ꯂꯩꯕ ꯖꯤꯔꯤ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (GDO) ꯖꯤꯔꯤꯕꯝꯒꯤ ꯑꯣꯐꯤꯁꯇ ꯖꯤꯔꯤꯕꯝꯒꯤ ꯆꯤꯐ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁ (CMOꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯖꯤꯔꯤꯕꯝꯗ ꯂꯩꯕ CSO ꯑꯃꯗꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯄꯨꯜꯂꯒ ꯖꯤꯔꯤꯕꯝꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛ ꯗꯤꯁꯇ꯭ꯔꯤꯛꯠ ꯍꯣꯁꯄꯤꯇꯥꯜ ꯃꯣꯅꯤꯇꯔꯤꯡ ꯀꯝꯃꯤꯇꯤ (CHMC) ꯀꯝꯃꯤꯇꯤꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ DHMCꯒꯤ ꯀꯟꯚꯦꯅꯔ ꯑꯦꯟ. ꯁꯗꯥꯅꯟꯗ ꯃꯩꯇꯩꯅ ꯍꯥꯏꯈꯤꯕꯗ ꯖꯤꯔꯤꯕꯝ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯋꯥꯠꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯦꯆꯤꯟꯁꯤꯡ ꯃꯥꯡꯈꯤꯕ ꯑꯃꯗꯤ CMO ꯑꯃꯁꯨꯡ ꯗꯣꯛꯇꯔꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯀꯌꯥ ꯊꯣꯛꯈ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯃꯄꯨ ꯄꯥꯟꯅꯕ ꯑꯃꯒꯨꯝ ꯂꯩꯔꯦ꯫ ꯃꯁꯤꯗ ꯖꯤꯔꯤꯕꯝꯒꯤ ꯑꯦꯝꯁꯨ, KSA, ꯗꯦꯁꯥꯝ, MSF, IPSA ꯑꯃꯗꯤ JDOꯒ ꯄꯨꯟꯁꯤꯜꯂꯒ ꯗꯤꯁꯇ꯭ꯔꯤꯛꯠ ꯍꯣꯁꯄꯤꯇꯥꯜ ꯃꯣꯅꯤꯇꯔꯤꯡ ꯀꯝꯃꯤꯇꯤ ꯖꯤꯔꯤꯕꯝ ꯍꯥꯏꯕ ꯀꯝꯃꯤꯇꯤ ꯑꯃ ꯁꯦꯝꯈꯤ꯫ ꯇꯨꯡꯗ ꯀꯝꯃꯤꯇꯤ ꯑꯁꯤꯅ ꯖꯤꯔꯤꯕꯝꯒꯤ CMOꯒ ꯃꯤꯅꯤꯠ 2ꯗꯪ ꯑꯣꯏꯔꯕꯁꯨ ꯎꯅꯖꯒꯦ ꯍꯥꯏꯖꯔꯨꯕꯗ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃꯠꯇ ꯂꯧꯗꯕꯒꯤ ꯃꯑꯣꯡꯗ ꯁꯪꯗꯦ, ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡꯗ ꯎꯅꯁꯤ ꯍꯥꯏꯕ CMOꯅ ꯍꯥꯏꯔꯛꯄ ꯑꯁꯤ ꯀꯟꯗꯦꯝ ꯇꯧꯏ꯫ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯃꯥꯡꯈꯤꯕ ꯄꯣꯠꯂꯝꯅꯆꯤꯡꯕꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯔꯤꯄꯣꯔꯠ ꯑꯃ ꯀꯝꯃꯤꯇꯤꯗ ꯈꯪꯍꯜꯂꯛꯇ꯭ꯔꯕꯗꯤ ꯍꯌꯦꯡꯗꯒꯤ ꯖꯤꯔꯤꯕꯝ CMO ꯑꯃꯗꯤ ꯖꯤꯔꯤꯕꯝꯒꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯊꯛꯇ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯛꯇꯪ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯄꯤꯖꯔꯝꯒꯦ꯫ ꯑꯦꯛꯇꯔ ꯁꯨꯁꯥꯟꯠ ꯁꯤꯡꯍ ꯔꯥꯖꯄꯨꯠ ꯃꯤꯅ ꯍꯥꯠꯄꯅꯤ, ꯃꯇꯣꯝꯇ ꯁꯤꯖꯕ ꯅꯠꯇꯦ꯫ ꯗꯥꯛꯇꯔ ꯁꯨꯙꯤꯔ ꯒꯨꯞꯇꯥ꯫ ꯑꯦꯛꯇꯔ ꯁꯨꯁꯥꯟꯠ ꯁꯤꯡꯍ ꯔꯥꯖꯄꯨꯠ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯈꯤꯕ ꯅꯠꯇꯦ, ꯃꯍꯥꯛ ꯇꯁꯦꯡꯅ ꯍꯥꯠꯇꯣꯛꯄꯤꯕꯅꯤ ꯍꯥꯏꯅ ꯗꯥꯛꯇꯔ ꯁꯨꯙꯤꯔ ꯒꯨꯞꯇꯥꯒꯤ ꯑꯣꯗꯤꯑꯣ ꯇꯦꯞ ꯑꯃꯗꯒꯤ ꯂꯤꯛ ꯑꯣꯏꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ (AIIMSꯀꯤ ꯐꯣꯔꯦꯟꯁꯤꯛ ꯃꯦꯗꯤꯀꯦꯜ ꯕꯣꯔꯗꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯦꯛꯇꯔ ꯑꯁꯤ ꯍꯥꯟꯅꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯕꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯟꯅꯔꯝꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯣꯗꯤꯑꯣ ꯇꯦꯞ ꯑꯁꯤꯗꯒꯤ ꯁꯨꯁꯥꯟꯠ ꯁꯤꯡꯍ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯕ ꯅꯠꯇꯦ, ꯃꯤꯑꯣꯏ ꯈꯔꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯇꯥꯏꯝꯁ ꯅꯥꯎꯅ ꯐꯪꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ AIIMSꯀꯤ ꯆꯤꯐꯇ ꯒꯨꯞꯇꯥꯅ ꯁꯨꯁꯥꯟꯠ ꯁꯤꯡꯍ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯕ ꯅꯠꯇꯦ, ꯃꯍꯥꯛꯄꯨ ꯂꯧꯇꯨꯅꯔꯒ ꯍꯥꯠꯇꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯁꯨꯁꯥꯟꯠ ꯁꯤꯔꯕ ꯃꯇꯨꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯒꯤ ꯐꯣꯇꯣ ꯑꯗꯨ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯁꯨꯁꯥꯟꯠꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛ ꯁꯤꯈꯤꯕꯒꯤ ꯃꯔꯝ ꯆꯞ ꯆꯥꯅ ꯈꯪꯅꯕꯒꯤ ꯅꯧꯅ ꯐꯣꯔꯦꯟꯁꯤꯛ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯈꯤꯅꯕ ꯋꯥꯀꯠꯂꯛꯈꯤꯕ ꯂꯩꯔꯤꯕꯅꯤ꯫ ꯃꯃꯥꯡꯗ AIIMSꯀꯤ ꯐꯣꯔꯦꯟꯁꯤꯛ ꯍꯦꯗ ꯑꯣꯏꯔꯤꯕ ꯁꯨꯙꯤꯔ ꯒꯨꯞꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯔꯣꯜꯗꯗꯤ ꯑꯦꯛꯇꯔ ꯑꯁꯤ ꯃꯁꯥ ꯃꯇꯣꯝꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯈꯤꯕꯅꯤ ꯍꯥꯏꯅ ꯑꯔꯣꯏꯕ ꯋꯥꯔꯦꯞ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯊꯧꯔꯤ ꯌꯥꯟꯕꯒꯤ ꯗꯥꯛꯐꯝꯁꯤꯡ ꯅꯠꯇꯅ ꯑꯇꯣꯞꯄ ꯐꯨꯅ ꯆꯩꯅꯕ ꯅꯠꯇ꯭ꯔꯒꯅ ꯐꯨꯈꯤꯕꯒꯤ ꯗꯥꯛꯐꯝꯅꯆꯤꯡꯕ ꯑꯃꯠꯇ ꯊꯦꯡꯅꯈꯤꯗꯕꯗꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯨꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯨꯁꯥꯟꯠꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯎꯀꯤꯜꯅ AIIMSꯇꯒꯤ ꯄꯤꯔꯛꯄ ꯔꯤꯄꯣꯔꯠ ꯑꯁꯤ ꯊꯥꯖꯗꯗꯨꯅ CBIꯗ ꯍꯥꯏꯖꯕꯗꯒꯤ ꯑꯅꯧꯕ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯇꯤꯝ ꯑꯃ ꯁꯦꯝꯗꯨꯅ ꯊꯤꯒꯠꯄ ꯍꯧꯈꯤꯕꯅꯤ꯫ AIIMSꯀꯤ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝꯅ ꯁꯨꯁꯥꯟꯠ ꯃꯇꯣꯝꯇ ꯁꯤꯖꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯥꯎꯗꯅ ꯀꯔꯝꯅ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯈꯤꯕꯅꯣ? ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯨꯄꯔ ꯍꯣꯁꯄꯤꯇꯥꯜꯗ ꯄꯣꯁ꯭ꯠꯃꯣꯔꯇꯦꯝ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯇꯝꯁꯨ ꯈꯪꯍꯟꯈꯤꯗꯦ ꯍꯥꯏꯕ ꯋꯥꯍꯪꯁꯨ CBIꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯪꯈꯤꯕꯁꯨ ꯂꯩꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯅ CBIꯅ ꯀꯦꯁ ꯑꯁꯤ ꯄꯥꯏꯈꯠꯂꯕ ꯃꯇꯨꯡꯗ ꯗꯥꯛꯇꯔ ꯒꯨꯞꯇꯥꯅ ꯁꯦꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯁꯤ ꯑꯁꯤꯗ ꯏꯆꯝ ꯆꯝꯅ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏꯗꯕꯒꯤ ꯐꯤꯚꯝ ꯑꯃ ꯂꯥꯛꯂꯦ꯫ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯁꯨꯁꯥꯟꯠ ꯁꯤꯡꯍ ꯔꯥꯖꯄꯨꯠ ꯀꯅꯥꯅ ꯍꯥꯠꯄꯅꯣ, ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯠꯄꯅꯣ, ꯃꯤꯌꯥꯠꯄꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯒꯤꯁꯨ ꯀꯔꯤ ꯃꯣꯠ ꯂꯩꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟ ꯑꯃꯇ ꯊꯝꯕꯤꯔꯝꯃꯨ꯫ ꯁꯤꯌꯥꯔꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯃꯨꯛ ꯃꯌꯥꯝ ꯑꯅꯧ ꯏ ꯄꯥꯎ ꯄꯨꯔꯒ ꯂꯥꯛꯆꯒꯦ꯫ ꯊꯦꯡꯛ ꯌꯨ꯫